अहानबदा मरुइबा पाउ थमजरी कांग्रेस की एमपी अनीदा साउखत थौरांगी दमक थादखिबा लुपा करोड़ यांखै की सिजनाफम पुथोकपा ngamlabadi कांग्रेस दा वोट पीसी नत्रबदी को बॉयकॉट तौसी हाइना चीफ मिनिस्टर एन बिरेन हाइख्रे सेंटर दा बीजेपी अमुक हन्ना शक्ति पायरक्लबसु सीए बिल की मायोक्ता अदुमक लेपकनी हाइना एनपीपी की नेशनल प्रेसिडेंट कोनराज संगमाना साउन सिंगखरे स्टेट असिगी तुंगी याइफनबा अमदी कॉन्स्टिट्यूशन प्रोटेक्ट तौननबा इसागी फुरुप कन्ननबा मिरेप अमा ओइना थोलकपनी हाइना सीपीआई की मिरेप ओइरिबा डॉक्टर एम नरना फोंदोखरे खुरुमजरी टाइम्स ऑफ मणिपुर न्यूज में ताबीर पुनमपु अरुणबला तरामनोक्सरी हौजिक पाउ संदोकना पिजरी हौखिबा चही मंगादा कांग्रेस की एमपी अनीदा मणिपुर की प्रजा की याइफनबा थादरकबा करोड़ यांखै की सेंफम व्हाइट पेपर अमा पुथोक्तुना मखोइना तौखिबा थबकसिंग मणिपुर की प्रजादा उटपा ngamlabadi कांग्रेस दा वोट पीसी नत्रबदी कांग्रेस पार्टी बॉयकॉट तौसी हाइना मणिपुर की चीफ मिनिस्टर एन बिरेना फोंदोखरे ngasi टेक्नोपोल डिस्ट्रिक्ट की मनुंग चन्ना लैबा टेक्नोपोल पब्लिक ग्राउंड पांगथोखिबा आउटर मणिपुर पार्लियामेंट्री कॉन्स्टिट्यूएंसी की बीजेपी कैंडिडेट ओरिबा आई सोखोपाव अतोपा ममिंग बेंजामिन माते की फिराल सिंखटपगी थवरंग मरी लेना वाफम असी फोंदोखिबनी चीफ मिनिस्टर बिरेना मखा ताना हाई सही अमदा एमपी अमगी लुपा करोड़ मंगा मियाम की चौखत थवरंगी थबक पाइखननबा थादरई अदुगुमलबा कांग्रेस की सही मंगा पाइरमलबा एमपी सिंगी पांगथोक लंबा थबक सिंह अखोइना व्हाइट पेपर अमदा पुथोक पिनबगी डिमांड तौबदा पुथोक पंगमलोय करिगुंबा पुथोक पंगमलबदी मियामना कांग्रेस दा वोट पीसी अदुबु व्हाइट पेपर पुथोक पंगमद्रबदी प्रजा की इचुपा पार्टी असी बॉयकॉट तौसी कांग्रेस की मतमदा थबक कया हौदोकलमलबसु मदुबु लोइसिंदुना मियामदा कानबा फंगहलमद्रबदी थबक सिंह अदुगी कानबा लैते कांग्रेस पार्टी दी मसागी इमुंग मनुंग सेमनबा होनबदा मियाम की सखत थौरांग अमता पाइखटपा ngamlamdabani हौजिक बीजेपी सरकार लाकपदगी पाइखलगलिबा स्कीम कया सिदा कलक्तुना कांग्रेस ना बीजेपी बु मराल सिबनी कांग्रेस ना थुगाइरमलबा मणिपुर चिंग तमगी मरी बीजेपी ना अमत ओइना पुनसिनबनी मणिपुर असि सोसाइटी अमा ओइना कांग्रेस की मतमदा लैरमद्रबनी कांग्रेस की ओइदबा मगुन खंगलक्तुना मियामना बीजेपी दा थाजबा थमलकपदगी सरकार सेंबगी तांजा पीबदगी चही अनि पालकपदा मणिपुर दा शांति हंजेल हलकपा ngambani कांग्रेस ना लुक इस पॉलिसी हाइदुना येंबगी थबक खक्तमक तौरंबा अदु बीजेपी लाकपदगी एक्ट इस पॉलिसी ओंथोक्तुना साउखत थौरांगदा थबक ओइना ओंथोकननबा थौरांग कया पाइखलकली हाइनसु फोंदोखी महाकना मखा ताना हाई वोट थादरमदाइदा मियामना थोकपीदुना अपांबा तुंगी विजन लैबा मिसक्ता वोट थादमिनसी वोट थादरमदाइदा थोक्तबा लोइनना मणिपुर की अफबा माइकैदा पुरकपा ngamgadaba मिसक खंगदना वोट थादरबा मतुंगदा वोट लोइरगा थागलकलिबा मिसक्तुबु फत्ते हाइना अमुक ngangbगी हाइनबी थादोकमिनसी अफबा याइफबा मणिपुर समाज अमा पुरकनबा होनबदा पुन्ना थौदांग यामिनदुना विजन लैबा बीजेपी पार्टी बु सौगतमिनसी हाइनसु फोंदोखी आउटर की कारब एमपी कारब आउटर की एमपी सिंगना ओइखिबा कांग्रेस की सही तरा तरामा लैगिबा सिंगना ngasi outer gi ne vote piraga lepadi yadana leriba segment taret sida nipan sida leriba voter lakh ani ga lising kun kutha se sigi kari tawgrake ngasi baw sahi tara kunji da ngasi lupa am gi thabak tawgraba ba mase koi hangba ya question ne enemy sing ge adugumba plot to destroy to bangamba satellite ma rocket ma launch to bodo kanana mu ha congress ma tham tawrumbani सिगी लेबाक सिजु अखोइन लेपि जु कांग्रेस मदम तोरम तारि आइगी इसा आइगी नुपी आइगी पुरोइबा आइगी सु नारक मतमदा हॉस्पिटल दा पुखलगा लायंग निंगाई लेतन कपग लेनरमबदो ngasi dia adugo prime minister modi ji gi ayushman bharat ki scheme gi makada lupa lakh manga gi scheme no torkanda kaya na nungai na momo no oga layeng ba hospital da tharini bharat ki leidiba mafam punamakta थौरम अदुदा सरुग याखिबा बीजेपी मणिपुर स्टेट प्रेसिडेंट खेत्रिमयुम बाबानंदना भारतना डेवलपिंग कंट्री ओइना ngasi फाउबा लैरकलिबा सि लैंगाक हैतबा कांग्रेस ना मतम सांगना लैंगाक नमदबदगिनी हाइना इंडियन नेशनल कांग्रेस पु चैखे ngsaigi akoina करिगुम्बा मोइना तौगे खलिबा पोतु नरेंद्र मोदी ना मिओई लाइरबा खुदिंगी बैंक अकाउंट हांगलमद्रगदी ngsaigi माने पिदरियो पैसा दो कनादे पिदोरिगे अदुनि ngsaigi अखोगी ट्रेन ताली से सुम चलम बदगी अखोई ट्रेन ताली द अखोई पुछलैबा प्राइम मिनिस्टर नरेंद्र मोदी असे अदुंबा प्राइम मिनिस्टर नरेंद्र मोदी की लुचिंग मखादने बखोई ngasi अखोइना चौथोकना अखोइना
अखोई लोक सभा से अखोई मी चहुम कागनी है अखोई ngasi चौथोंना हाइरेबे हाइजनब नतेब अखोई द मरम लेदना अखोइना सुंकोइ सोइदना कागनी हाइबदुगी थाजबदुने अखोइना मयामदा थमजरिबिसि मणिपुर पार्लियामेंट्री कॉन्स्टिट्यूएंसी के आउटर द मिरेप ओरिबा बीजेपी कैंडिडेट बेंजामिन माटेना करिगुंबा एमपी इलेक्शन असिदा माई पाकलबदी जात बिजात खाइदना मणिपुर की सिंगतम अनिमकना याब थबक पाइखटकनी हाइबगी थाजबा मियामदा थमखी महाकना मखा तारदुना हौखिबा सही कयादा मणिपुर खुनाई असिदा कांग्रेस लेंगाकना अमगा खाइबुंग ताहंदुना थमलंबनी अदुबु बीजेपी लेंगाकनदी अमत्त ओइना पुनसिंदुना तंगदु लैताबा खुनाई अमा सेमनबा मियामदा तेंगबांग बिनबा हाइजदुना लाखी मणिपुर मियाम की अपांबा अदु भारत की पार्लियामेंट यहोननबा होनबदा पार्टी असिबु सौगटपियु हाइखी कांग्रेस मतमदा मिशनरी किया ओडिशा द मई थारगा फैमिली मैम मई थारमे दैट टाइम नोबडी ब्रिंग अप दैट इशू होई से बीजेपी न लापो मतमदा अदु द ऑल विदो मैम थागलगा एखोई की पीपल की परसेप्शन सी बीजेपी से यामना डेविल ओइबा पार्टी ओइना मोइना संदोक निंगेबा व्हाई बिकॉज़ दे आर स्केयर्ड कांग्रेस लोइरबगा चप मानरमनी इंडिया दसु मणिपुर दसु मोइना कीबिगे दुगुम संदोकपनी अदुना बीजेपी सरकार लाप मतुंगसिदा स्टेट अमसु सेंट्रल बीजेपी सरकार लापदिगिदी एखोइदा रिलीजन माइजोक्ता अतै तेदा क्रिश्चियन दा अदुगा मुस्लिम दा डिस्क्रिमिनेशन अतै एखोइना थेंगनबा करिसु लैते नेशनल पीपल्स पार्टी एनपीपी का समिनरीबा पॉलिटिकल पार्टी सिंगी मरक्ता यानबा अमा लैबदगी लाकदोरिबा 33 सुबा लोकसभा मिखलदा पार्टी असिना मणिपुर की आउटर पार्लियामेंट्री कॉन्स्टिट्यूएंसी दा मिरेप थादोकपनी हाइना नेशनल पीपल्स पार्टी एनपीपी के नेशनल प्रेसिडेंट ओइबदा नतना मेघालय के चीफ मिनिस्टर सु ओरिबा कोनराड के संगमाना हाइख्रे स्टेट असिदा इलेक्शन कैंपेन चथनबगी दमक इम्फाल दा थुंगलखिबा कोनराड संगमागा टॉम टीवी का अखडना उनबा अमदा महाकी वाफम असी हाइखिबनी भारत के अवांग नोंगपोक स्टेट सिंगदा सेंटर लैंगाकना सीए बिल चनहनबा होनरकपदा मदुगी मायोक्ता एनपीपी ना फोंगना लेफ्की अमदी यानिंगदबा फोंगदोकी सेंटर दा बीजेपी अमुक हन्ना शक्ति पारकलबसु महाक अमदी महाकी पार्टी ना बिल असिगी मायोक्ता अदुमक लेफ्कनी हाइखी Even earlier when we had passed the resolution and we stood up against the citizen amendment bill, even that time we were coalition partners with the BJP and in the NDA. So that did not stop us from opposing it. And I think that is very important to realize that in being in coalition does not mean we agree to everything. Yes. If we had agreed to everything, then we would be in BJP. Yes. But the reason we are not there is because we have our own identity. Yes. You know, we agree in a lot of things, but when it comes to disagreeing, we will disagree also. And when it comes to fighting for our people, we will continue fighting also. And our stand does not change in that. So therefore, there are 9 things we will agree in, and maybe 1 things we will disagree in, and we will not give up on that, and we will continue fighting against. You have your own ideology. Absolutely. So there is no question of me. As I said, you know, again I'm repeating, but being in coalition doesn't mean we have to agree to everything. You know, then the whole spirit of coalition is gone. You are seeing coalition partners fight all over the world, not just here. Yes. So therefore, there is there's a line we have drawn. We have said to the BJP and the NDA that if this line is crossed, then we have to reconsider our relationship with you. So the line must not be crossed. अमरोमदा सेंटर द पालिबा लेंगाकना अवांग नोंगपोक लमदम सिंगबु एमपी मसिंग यामदे हाइदुना थवोइद्रबनी करिगुंबा स्टेट सिंग असिगी लुचिंगबा सिंगना अमत्त ओइना पॉलिटिकल प्लेटफॉर्म अमा गी मखादा लेमिनरबदी अखोइबु कैदौनुंगदा नाथैबंगम लोय हाइना एनपीपी गी नेशनल प्रेसिडेंट सु ओइरिबा मेघालय गी चीफ मिनिस्टर कोनराड संगमाना फोंगदोखरे एनपीपी चुरचानपुर डिस्ट्रिक्ट ना सिंधुना ngasi lamka gi YPA hall da NPP gi state president su oiriba party asigi outer da mirep oigadoriba thangmilen kipgen bumiyam da saktakladuna pangthokkiba mifam aduda sangmana makha taraduna NPP party asi awang nongpok bharat ki lehaudagi haurakibani party asigi pandamdi awang nongpok bharat ki lamdam singbu amatta oina punsinduna awonba sakhotpa lamdam ama ohenbani state sing asigi issue center na थवोई ना ताबीदे कांग्रेस लेंगाक लेरिंगै मतमदना लुक इस पॉलिसी अदुगा बीजेपी लेंगाक लाकलबा मतमदा एक इस पॉलिसी हाइना लाउरी अदुम ओइनमक अखोइगी दमक कनाना करी तौरकदौरिबनो इसागी इरमदम साखननबा सेंगोटपा हाइबसी अखोइ पुनमकी इथौनी हौजिक अवांग नोंगपोक भारत लैरिबा एमपी मसिंग असि पुन्ना 38 एमपी सिंग असि अमत ओइना पॉलिटिकल प्लेटफॉर्म अमदा लाकमिनरबदी सेंटर ना अखोइबु मिराइबा ngamloidoribani aduna party asigi अमत ओइबगी खोंजंग असिदा अखोइ पुन्ना संगसिन मिनसी अमदी पार्टी के आउटर द मिरेप ओइरिबा थांगमिलेन किपगेनबु मियामना सौगत पिउ हाइखि I'm very proud to say
that today the National People's Party is one of the fastest growing parties, not only in the region, but in the whole country. But it is because of the vision and the idea and the ideology that led P.S. Sarma has shown each and every one of us. P.S. Sarma is not here with us today. He has left us and he has gone to take his place with Almighty God. But even though P.S. Sarma is not there, his ideas will always live on. And it is the ideas and it is your and my responsibility to ensure we take forward the idea that Mr. P.S. Sarma has laid down for us. Therefore, my friends, today, NPP is becoming one of the most acceptable parties in the entire Northeast. NPP gi makok thongba luchingba kaya yauna pangthokhiba thoram aduda wangang laduna Manipur lainga ki Deputy Chief Minister gi fam supariba Joy Kumana Rasniti tawba haibasi isagi tayenglagat Thabak tawba yabanate miyam gi amadi laiwa ki khalaga thabak tawgadabani Congress Party da laiba mioi sing asidi masagi oijabata thiba mioi ngaktani handak tasu ticket PP de haibagi matangda party thadoktuna chatkiba asina mayek laraba khudamni BJP laingak asisu adu mangai makhoina amuk hanna laingak parabadi CA bill reintroduce tawgani haribani adubu CA bill gi matangda fam thadokani haina laukhiba NPP gi luchingba khara khaktana laukhibani awang nongpoki oiba isu khudingmakta party asina mamang thana lefkani aduna aikhoigi kholau parliament ta yohonba ngamgadaba mihut khanbada tangai fadaba lei haiki Congress ki ideology that has no targeting which they should not have that Congress and join any IDP and see other you will look at it Kaba Kanda assembly that boy Kulipan Kara adike koi sonda BJP ne to person ka form to ikoi ni na Pola Pamadi Moinipan, among the answers for it. The name is also continuing. What kind of people are in the Congress? I power hundred about the second I don't feel about me, people see Kandaba, and was saying Adumba, Natana Kalaba, Adum party. What can you expect from such a party? Come the smile of the analyze one by one, you will analyze. I think I'm sure that the best choice is the MPP. That's why I say our Ngasigi thoram aduda BJP thadok lamlaga NPP da yaukraba hanagi MP Kim Gangtebu party ki national president na haraute amna oki loinana Churachandpur kendra da leiba tongan ba mafam singdagi BJP da yauramba naha kyasu NPP da sanglakhi mifam aduda Kim Gangte na punsi da mai pak palambi da chananaba amadi panthung yongnanaba honabada matik saba gari mathau tai maram aduna pamjari ba panthung adubu yongnanaba honabada NPP gumba afaba gari da achouba thajaba thambadagi party asida yarakpani rajniti habasidi pongnafam lamdam amadi miyam gi manaba miyeng thamduna chaukhatpa kunai ama puraknaba honabani haiki In order to reach my destination, I will choose a better bus that will take me to reach my destination. That's my message. Churachandpur pangthokhiba miyam gi mifam adu loiraba matungda Chandel district ki manung chanba sugnu lamhang da leiba ZY program su party asigi oiba miyam gi mifam amaso pangthoki maduda BJP da sahi tara manga kun hena member oiraklaba Laisram Subhas yauna miyoi kaya amasu NPP da yaukre April thada tangkakani thokna pangthokadariba Lok Sabha mikhalna naksilakpagi roina tongan political parties na magi mute singi election campaign kansilagli ngasisu Meghalaya gi chief minister Konat Sangma yauna NPP gi outer the mirep oigadoriba Thangmilen Kipgen gi achobo mifam ama Churachandpur da pangthokle outer gi oina mirep che lokthokpagi aroiba numit fawbada mirep amatana mirep che lokthokidre aduna outer da mirep nipan punna mikhalasi thengnagadori lakadoriba mikhalasida dal achaw macha khaidana kanabu asengba outer the mute oina thagalakade habdu mitkal gi phal lauthok phau ekhoi punna ngai mina khibatari cameraman Roshan galoina na paudam jariba Premanand Maksatabam Times of Manipur News Churachandpur April thada tangkak ani thokna pangthokadoriba Lok Sabha mikhal asida outer da mirep oidanaba kanagumba kharana kihalakpadi lai adubu mirep se pisan kraba matung asidi party gi wa tadana thabak tobu ngamloi haina pakum pikhi haina NPP gi president su oiriba outer da mirep oigadoriba Thangmilen Kipgena fongdokre wafam asing asi mahakna pawmi singa khanana unaba amada fongdokibani mahakna makha taraduna kanagumba community gi interest ta mirep oidanaba hairakibani adum oinamak democracy chatpa leibak amagi mirep ama
oina thokraba mahaki hak adugi damak miyam amadi seba tawgni haina mirep tagi khong thangdok khidabani haiki trademark nate ngarang kesu headquarter Manipur na hoige candidate home se ko bakanda ena han hamda wa kharangange otumda second da hoi pu hangkan pa unangange wathangda Benjamin Matena ngang ngai da hoige leader sing se laga yaradi hoige community gi interest withdraw to views ne hoina haibana hoje withdraw gi matam natre nomination file to dingai da already yai adu hujikte ege party na ai bu thazarega candidate mo hoina thagat pi bu se ai thantana withdraw to ba ngama haine khumba State asigi tungi yaifanaba amadi constitution protect taunanaba isagi furup kannanaba mirep ama oina tholakpani haina CPI gi miref oiriba Dr. M Narana fongdokre wafam asi tom TV ka akhanana unaba amada fongdokibani face ani thongna pangthokadoriba taratare suba lok sabha gi mikhal asida ina Manipuri parliamentary constituency gi CPI gi miref oiriba Dr. M Naragi singjamai thongam laikai dalaiba mayumda akhanana unaba aduda Dr. M Narana makha taraduna lamdam asigi miyamna parliamenta mihut oina thaki सिंगना चाही कया स्टेट असिगी ओइबा वाफम कया भारत की पार्लियामेंट निंगथिना थंबा ngamdri प्रजा सिंगना पांबा तौहनिंगबा थबक कया तौबा ngamdana लेरी असिगुंबा कया असिना ngasidi मियांगी याइफनबा तौगदबा अफबा लुचिंगबा अमा प्रजा सिंगना पामनरकली अमरोमदा भारत असि तोंगान तोंगानबा मियेंग अमदा थमननबा सरकार असिन पारिबा बीजेपी पार्टी ना कन्न होनरी धर्म की ओइबा वाफम सिंग पुनसिंदुना ngasidi अखोय मसेलगी मरक्ता नुंसिनदनबा कन्न होनरी अचुंबा अमगिदमा ngasidi अखोय मायोकनबा ताई इकुई कुइदना पांथोकदोरिबा मिखल असि अरानबा तौबा अमदी अचुंबा तौबा अनिगे मरक्ता थेंगनगदबा लान अमनी मणिपुर की प्रजा सिंगना मुन्ना खलगा करंबा मिरेपु थागकदगे हाबसी खनबा ताई करप्शन की मायोकता थेंगनबा ताई स्टेट असिगी ngamkhai दमक लेपताई इसागी सक्तम ngananaba CAB गे मायोकता लेबताई स्टेट असिगी तुंगी याइफनबा प्रजा सिंगना अफबा मिहुत खनबियु लाकदोरिबा लोक सभा के मिखल असिदा प्रजा सिंगना स्टेट असिगी थबक खरा तौबा ngamnanaba शक्ति सिनबियु हाइखी responsible government ama state asigi oihandana संविधान की मनुंगदा अखोई constitutional safeguard मधुगी provision अमा लेना होनबदुदा आई अखाक पलेतना होनजगनी मरमदुना मणिपुर की प्रजा पुनमक्ता अइना खुरुमजरी मधुदी हंदकी इलेक्शन से हौगिबगुमना कोई पार्लियामेंट इलेक्शन से हम यांगना खनबी प्रजासु आई प्रजादा वरुक जमनसदे थादब थोक्तरगा तोप कांगबुना proxy vote तौरगा misuse तौवे मसिदंगदि तौहलगुमसी मी पुनमक निंगतमना अकीब याउदना अमसुंग अपामबद मिहोब लेहंदना इशा इशागी पिहम थोप भोट दो पिबियो अफबा थाजब याबमी चोंगथोक चोंगजिन तौदबा मसागी फिरेब लेबा कनानो हाइबदो प्रजाना तिन योथरगा खनबीरगा अचुंब मिहुददो मणिपुर की दमकता करिनो खरदंग कथोकपग लोइनना तौब ngangbदब कनानो दो खनबीबा मतम ओइरेना मधुगी दमकता मयाम पुनमकपु खुरुमजरी हौजिक पाउगी मरक्थन अतेनबा ब्रेक अमतंग लौजरी lamjingba jewelry na adom gi dama khwaidagi asengba sana khwaidagi ahongba sana asamalda fanghanjari ekhoi gi service sing di inat ki oiba design sing ready made ta fanghanjari singnaningai oidraba asengba sana khaktamak pizari manung matam sana order delivery sing pizari sana asamal khwaidagi name na logzari nomaizing numitsu adom gi service ta leizari Nasimak Lengsin Birau, Lamjingba Jewelry Private Limited, DM College Road, opposite Memsi Mall, Thangmaiban, Imphal West. Email lamjingbaJewelry@gmail.com. Website www.lamjingbagoldbank.com. Contact us at 764293445 and 94029923991. Lamjingba Jewelry. Good quality is our priority. Located in the heart of Imphal city, Ijin Restaurant Hotel Yaifaba can even more brighten up your beautiful days. With best sizzler platters in the city, we have separate kitchens for veg and non-veg. Also offers you with chef specials on weekends.
Enjoy your happy hours with our best services. Asian Restaurant, Hotel Yaifaba, Andrew Avenue, Imphal. For home delivery, kindly contact 9856 003956 or 9856 003957. Well, this is true. No matter where we're at and how busy we were, we may not get the time to spend the whole day together, but a time always brings us together when we are dining, especially when gathered around such divinely crafted amenities. Sayhofamdagi Saidinafamda haina mingthonba thauram asida Nat Sankitrangi Ojasinga paisai kya khudol tamduna miyamgi ning pelhangadaw Nat Star Foundation gi ko oja KS Kunjeso M Sauba M Gobin amadi artist kaya gi akhanaba performance check loinana saknairba ojasim L Lakpati N Shamsan KS Kriti S Thanel TS Ibhol KSS Thorani Savi Amadi D Amusna Saramabu Lifetime Achievement Award Piduna Ikai Khumnagan Kawiragano March 31 Manipuri State Film Development Society ki auditorium Nungthil Pung Ama Adom Soidana Suru Yavalaki Break matungda mayamba muka hana taram nokchari Tangkak ani thokna pangthokadoriba taratare suba Lok Sabha Mikhal gi mangoinana lokholakpa section thaurangi saruk ama oina Mikhal ngasiga mari leinana ngarang phawbada income tax department na tongan ba mafamdagi lupa lakh taraga lising kunga taret fagakhre police amadi excise na lupa lakh kuntraga nithoi rongi maman oigadaba yungang amadi yungau costume na lupa crore amaga lising taraga ni Toigi sana nafna lupa crore mariga lising kuntra humtoi oigadaba mayai kabani sage polang sing phagat pangam khibaga loinana lupa crore taraga mapan ga lakh kun mangagi oigadaba tongan ba mafamda tharamba popi pambi sing yantatuna manghan khre hairi Awang nongpok pumbagi oiba leak ama semduna miyamna thengnoriba issue sing asi loichananaba honabagi matam adu yaure haina NEIDP gi Central Working Committee gi President Narengbam Samarjina Fongdokre wafam asi taratare suba Lok Sabha Mikhal da NEIDP gi miref ama oina Outer Manipur Parliamentary Constituency da miref oina thadokliba asang kasar gi Mantripurki da laiba yumda Mikhal gamari leinana ngasi pangthokiba firal singkhatpagi thoramda haikibani mahakna haiki miyamda democracy gi mapung phaba mahau phanghan Nabada, Rasnitigi Oiba, Choba Togdang Lay, Awang Nongpoki Miam, na Tenoriba Isusing Asi, Lochinaba Honabada, NEIDP na Choba Togdang Logani Haiki. Aduna, was it India part of a legal lady Banina? Aduna, I quit a set. Aduna, NEIDP, each letters are quite meaningful. It's not from the dictionary, it's from our heart. It is from Ipaji Sugi Kudolni. Aduna, highly Kudola Sina Pidi platform Masa, Masi Equina Mapang, Kakalan by Masa, and the Sea Equi Tony. Masi Karna Mapang, Kakalan Gani. Equina Karigumba challenges Ama. If there is no any challenges, we cannot even make changes. Party asigi mirep oriba asang kasar na Bharat na ning tamba chahi humra helak labasu ngasi fawbuda awang nongpoki state singna mimana na hingbang amdri masimak national party singna thamoi sengba watpadagi natana lumna lode haiba talu takpani lamdam asigi tungi oiba firepti regional party khakta na lepangam gani haiki awana tariba singbu pasha paidaba singbu Haidaba singbu, ahaiba singna, paiba singna, ina kara khunba singna. Nang tha tauraga, aikhogi justice to bidaba, aikhogi hak kaya bo, nang salaga thamlaga, numik amada loigadaba thamaga do tha ama changhanba, hatta ama loigadaba do chahi ama changhanba. Adu kumba kaya se aingonda struggle taura Madugi damakta aina parthana tauki. Ishwar nahakna nungsibiradi
ai kumba mi kaya kaya Manipur da pi taraga sumaina hingdana lay nahakna aibu thojang bina na kari kumba matam madu lakpa taradi aina chap chana lairaba laitaba lukhrabi kaya mama mapa laitaba kaya nem laga laiba paisa pai da laiba afaba mi di kaya laiba afaba kaya di tawning laga paisa pai da bagi ina Manipur People's Party ki oina lakadoriba Lok Sabha mikhalda inerda party asigi miref thadokhiba moirang them totom sana nongsababu MPP ki candidate oina khanbagi mahutta independent miref oina election gi arona thoglakhiba asi yaring di haina MPP ki interim president L Apabina ngasi Paumi Singa unaba amada phongdokre Paumi Singa unaba amada L Apabina haiki tha asigi kuntaret election gi scrutiny numita aro amadi ECI da aiba cherol Pisinduna totom sana nongsababu MPP gi miref ni haina khanghanki adubu arona independent miref oina ohelakpa asi yaningde independent miref ohelaklebadi mikhal asidagi withdraw tawgani aro na MPP gi central committee na senza thumza tawbunga mari leinana tanthokraba o jugindro koba mioi amabu MPP gi miref oina lauthorakpa asi angakpopo I haiki BJP के आउटर मिरेप ओरिबा बेंजामिन मार्टेना सोशल मीडिया दा मैतै अमदी नागा district sing fog daba lambi semgani haiba wafam yauna communal oiba wafam taruk iduna thagalakbaga vote khomliba asi BJP asi communal oiba party ni haiba phongna takthok sare haina congress ki wangang loi oiriba MLA Joy Kisan na haikre ngasi MPCC ki office ta pangthokiba paumi singa unaba amada Joy Kisan na makata na haiki outer da BJP ki mirep oiriba Benjamin Matena kuki londa iraga social media da thagaliba wafam sing asi miyamna nainaba mathau tare haiki भारत संविधान की आर्टिकल 19(1)(a की मतुंग इना पीरिबा राइट टू फ्रीडम ऑफ स्पीच एंड एक्सप्रेशन अमदी इसा इसा के वाकल लौसिंग सिजिनदुना वोटर सिंगना मियांगी थवक तौगदबा मिरेपता वोट थादबियु हाइना मणिपुर ह्यूमन राइट्स कमीशन ना थादोरक चेरोल अमना मियामदा फोंदोरकली कमीशन असि की एक्टिंग चेयरपर्सन खाइदे मनीना थादोरक चेरोल अदुना मखा तारदुना इंडियाना मालेमगी डेमोक्रेसी चटपा लैबाक सिंगी मनुंगदा ख्वाइदगी चौबा डेमोक्रेसी चटपा लैबाक अमा ओरिबनी इसा इसा की वोट थादबगी राइट असि सिजिनबा मतमदा वोट पिगे खलिबा मिरेप अदु मतिक साइसा दे हाइबा मरिक चुमना खंगदोकपियु हाइना फोंदोरकली मणिपुर की संगनाइरबा सानखोनबगी अमदी अतै हिरम कयादा अचौब थौदांग यारंबा मोहम्मद हलीम चौधरीना इखंग खंगौदना लैखिदबदा मणिपुर की चीफ मिनिस्टर एन बिरेना अवाब फोंदोरकली महाकना लैखिदबा असि मणिपुर की ओइना अचौब मांगजबा अमनी लैखिद्रबा हलीम चौधरी की लैबाक ngakloन amadi amaga marakta nungsi sanana amadi ing tapa manipur ama purakna bahona bada achauba thodang yaramba misakni laikhidrabagi thawai mirelna ing nasikna mapugi khuya khada lairuna ba thongni baga loinana laikhidrabagi imung manungi awabada su saruk yari hairi National Hand Mission Manipurna Art All Cultural Rural Development Organization ekar dogo khusam naduna langathel moirang laikai singkhong da laiba kulachandra Children's Home for Mentally Ill Boys ta nongmugi oiba free dental camp ama ngasi pangthokre home asigi angang sing amadi langathel khulgi miyoi kaya da lemna laeng baga mad loinana hidak langthak sing asu lemna phangan kibaga loinana home gi angang sing da electric brush amadi toothpaste sing lemna yanthoki camp aduda Sarugya Kiba Joint Director Health Dental Dr. L Nandelana tha asigi kunda pangthokiba World Oral Health Day thorong manung channa kem asi pangthokpani hairok amadi more dasu asigumba kem asi pangthokre makha tana kotha khul amadi texam dasu pangthokigani miyamna yagi nungai tababu line lobiganu maruina BP amadi diabetes patients sing nasu hena sectioningai oi haiki Ramlai Eco Tourism Promotion Committee amadi NEO outdoor na sinduna Rongmai Eco Tourism Park tangasi calling and nature creation haina mingthon ba thoram ama pangthokre isai nongmai na mapung oikiba thoram adu Ramrai Eco Tourism Park asi lamdam asigi yamna maru oiba tourist spot ama oina semgatna ba hona bada khardang oirabasu mateng oina ba amadi miyam da wakhal tahna bagi pandam da pangthokpani thoram adu da sarugya khiba Ramlai Tourism Committee gi chairman W Jimikna ngasi gi lainga na mafam asida tourism sport ama sembirabadi lamdam asigi sokthok saningai oiba mafam ama oibaga loinana mafam asida khundari ba miyang bisu senthok lambi ama ohenba ngamgani haiki angasi koi new outdoor moina so sigi initiative lobiraga sumaina promotion event ama lokhasi sumaina
नेचर सुमाइना फजरक्पा हाइबसी याम तांगबनी सिदगी अखोई हिंगनबा पापा याम लेबनी आइना मगोइना सपोर्ट तौबिरगा अखोई ऑर्गेनाइज तौबनी far away from far away land. लाकदोरिबा लोक सभा मिखल गमरी लेनना ngasi Sandel district ta board khomna ba sakhiba MLA Laisio Kaisingi pilot na thauba gypsy lambida khudong thiba thoktuna long khibadagi gari edu da tongba tarok suba MR gi personal sing solve na like na kre Manaba Apunba Maruf Kanglai Pakna Sinduna ngasi ahanba Manipur Rifle ki campus ta laiba Sanamahi Temple Board ta Wakoklon Nihilen Thilen Salai Amailon Pukok Puya Kauba Lairik Ama Sanamahi Temple Board ki Vice President Vidyapati Senzamna Haunabi Matung ina ngasi Fongkre Thauram adu da Vidyapati Senzamna ngasi Fongliba Lairik asina lamdam asigi asengba Puwari Singh ngasi Mironda Khanghanbada achoba mateng oiragani haiki Ibagi Hingonda Lasing Porang Povani Huine Yena Sokini Sexelu Haiba Adumaki Puyado Ngasiasini Pongli Basi Puyasi Pongdoge Harakanda Landamasigi Kwaimiamda Kanganuna Equigi Landamasigi Alaman Singna Madang Quinegi Mamangdagi Equigi Iek Singase Lerami Iek Singase Karamna Tori Maramde ai isadagi thorokpa iek aigi na mit kho punamak asidagi hasangda leiriba kayat singasidagi thorak ai harkana mayek singaje thoroktuna khoina mi semabaki amadi tayong pan sempki wari ado puyasita thengnabigani adana asingma puyase hondokpa phangjabagi damakta sanamai temple board ki thokpuba amoina aina Ima Lebanon Sidabi Amachung Iba Lenindo Sanamayu Hanana Punemjari Mapan Suba Assam Rifles Amadi Imphal East District Police Commando gi apunba kangbuna ngarang dagi ngasi fawbada tongan ba mafam da thibu humbagi thabak sa thabada Prepark Pro gi lanmi ama ZUF ki ama KCP People's War Group ki anma fare hairi Prepark Pro gi lanmi adugi maming Wangkhem Amarjit Kawi Singmai Rong dagani ZUF ki lanmi aduna porompat tagi fabani mamingna gaikhalung kamai aduga KCP People War Group ki lanmi adugi mamingna Thoksom Susil Kawi khangabok tagini hairi Dalit Sahitya Academy Manipur Indiana Mahut Sinduna Ngakpigani Dalit Sahitya Academy Manipur Indiana Sinduna Pangthokiba Tarasuba Annual Conference of Dalit Sahitya 2019 da award pangkraba Moirang Khuman Laikai dagi Khuman Tulesor Maitai Atopa Mingna Khuman Ngangoi Chabu ngasi Moirang Apunba Maitai Luf Amadi Khuman Youth Development Committee na haraukte amna okre Thauram adu da Khuman Tulesor Maitai na award asi phanglakpa amasung mahakpu haraukte amna okpugi damak apen ba fongdokpaga loina wafam kaya amasu fongdokhi Kara angam bama kai hona jarusida mayamna sakhangi national award sikul tayuba koi hapsi matung dagi su koi mayam pun kusam naraga kunai sida awon ma akaba akaba kunai ma samin nabada koi kunama kusam nana koi kau kong ngasi habasi agi nakai dagi thamjawa ko lona amka suhana mayam bu haninga ni tani ko ko Ngasigi Lengakna AIMS ki thakta pukhona ba Honorable Regional Institute of Medical Sciences RIMS ta layeng bachaluba heart ki laina naraba miyoi ama Dr. Naningthi Nungai na layeng pathap satha birakte haina penda ba fongdokre kiam gai maning laikai dalaiba masagi sahi nimfu mari suraba S Guno Maitaina thokhiba thodok sing ngasi Manipur Press Club ta paumi singa ngasi mahak na hiram asiga mari lainana thuba matamda mi engsang na ba appeal tawkre S Guno Maitaina fongdorakhibada mahak ki thamoi gi leina nabana tongan ba mari leina ba Dr. Singda layeng satharuraba matungda haukiba yumsa kasanumita Jenims Hospital da OPD ticket kaktuna layeng ki adubu hanana layeng lakpache sang yaudi haiduna medicine gi doctor amada layeng hanki adubu doctor aduna layong adu BP wang ba maramna BP gi problem oigani heart ki problem natte haina phongdorokpada natana mari leina ba Dr. Singda refer fawba tawirakte haiki Kogi anaba lakpasida mapung na kogi heart patient gumba aruba patient gen gaisda laitabading ne koina OPD ki ticket lupa tara piba makhalang ka aga koina doctor da lying balang balai je
सोना कना हार्ट के प्रॉब्लम ने ना खंगबजिंगजिबु कैदबि डॉक्टर ने रिफर त तोबिदिनो मेडिसिन डॉक्टर ना हार्ट के डॉक्टर के रिफर त तोबिदिनो मोइना कैदबि नेग्लेक्ट तोबिदिनो अदु वर्गदि डॉक्टर जिंजना नुमितनो कोई kan ticket kaphamgi mi jingduga staff singduga doctor ke ulli neser duna engon yamna wakhan je nungai hanre Humanity and Environment haiba paujel puduna haukiba chahi singda Bharat ki tongan tongan ba state konmathoida cycle thoduna paujen sandok luraba lamdam asigi cyclist Rohan Film Akhatana lakadoriba June amasung July thada Kashmir gi Kanyakumari fauba cycle thoduna paujen sandokna ba sem saba loire haina ngasi Manipur Press Club ta paumi singa unaba amada Rohan Film na haikre mahakna haiki satkadoriba khongset asida lamdam asigi laingak amadi tongan tongan ba NGO sing loinana miyam na pungning thogat pibaga loinana support to view haiki aina humanity gi theme de khanjari bai maram jina hayeng khoi Manipur sida hojik lairiba issue afaspa warning issue da even CAB adaidi khoi ILP sigum mayam je munne yeng thau ta gadi akhoi gi isa gi kaino je nat I loi mut khidora hamne nat I mut pasida humanity am chawba role ama le anna asisigi theme yam je hayeng khoina ILP ona afaspa oina represent tau ta gadi porto context to kitang bayandi yam khuna chatpa de humanity eba theme je khanjara kana hayeng akhoi gi voice se aina mapam khudimang ta pithribi mapam khudimang ta India gi mapam khudimang ta cycle thorok matamda hayeng aina awareness program pizza matamda mayam na su loina tabi gani na khanjabadagi humanity eba theme je lokacharpane aduga so far aina chahi amaga tha amani cycle thaujarak asida more than 1,45,000 students hena interaction tawba lore sigi interaction sigi moigi response tara kanda ina theme je last humanity eba humanity theme je daina best tawjarakpane na mai thamjagi Irai bagasida yelhongai tegi leraklaba chingmi tami salaisa singi apunba saktam ama saganaba amadi furup kanjanaba pandamda semkiba salai kanbaluk SKL gi ahanba foundation degi thoram ngasi thobal wangwa tabada leiba table tennis indoor do pangthokre igi khongul li bahaiba thimda pangthokiba thoram aduda SKL gi chairman angomcha ningombomna puthiba maitai MCM more gi president M Thoiba Mandle dagi takhelamam Kamala Tera Khongsangbi Khudek PSLK unit ki president L Gopal All Assam Manipur Student Union ki president P Nilakanta yauna SKL gi oina lamdam asida amadi mapal lamda hangdoklaba apunba unit kuntraga taruki maru oina thaupuba mioi kayam su sarugyaki tharom gi saruk ama oina SKL gi maikai dagi unit ki thaumi singda achamba khudol chung tamki MCM Moregi maikai dagi su unit singi lusingba singda khudol tamki wangang loi kayana ipuru pukana na bahona sei amadi amaga nungsi sana na lamina sei haiba wafum kayam su fongdoki Hauzik Pau American attend break amatanga luxury. Hello, good morning sir. Welcome to Lamjingba Motors. How may I help you? lamjingba motor na miyam da kana ba piri basing se kari no Khudong chaba kaya ma pizari. Aikoina phanganjari ba product sing di trucks, tippers, haulage, bus, amasung genset ne. Documents ichang dana adomi sale amadi matam manghandana loan gi khudong chaba pizari. HDFC Bank, Lamjingba Finance, Amadi, Shriram Finance kasu khutsamna na junction minari. Matik charba khutsu kulai amadi crane yauraba. Aikhoigi sport servicing van adongi damakta matham pungbada leijari. Bus sing yonbada natana school, college, universities, office ki dama contract basis da lobi bagi khudong chaba su thamjari. Amadi genuine lay parts sing su pangdigani. Adongi mai pakpana aikhoigi mai pakpana. Lamjingba Nidhi Limited ki members singda akaknaba matam kharakak ki oina khudongchaba sing pizari khudongchaba sing adudi saving account hangbada chada lupa taru ki interest pizagani fixed deposit amadi recurring deposit ki oina chada lupa taragani thoi makhai interest pizagani daily deposit ki oina su chada lupa taragani thoi makhai interest pizagani karigumba members singna business loan personal loan natraga mortgage loan lobiragadi sada lupa taragani pandagi
ꯑꯃꯗꯒꯤ ꯂꯨꯄꯥ 10 ꯒꯤ ꯑꯄꯤꯛꯄ ꯁꯦꯟꯗꯣꯏ ꯍꯥꯏꯕꯗꯤ reducing rate ꯇ loan ꯂꯧꯕꯤꯕ ꯌꯥꯒꯅꯤ ꯑꯀꯛꯅꯕ ꯃꯇꯝ ꯈꯔꯈꯛꯀꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯂꯧꯕꯤꯔꯅꯕ ꯃꯦꯝꯕꯔꯁꯤꯡꯗ ꯅꯤꯡꯁꯤꯡꯖꯔꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯀꯅꯥꯒꯨꯝꯕ ꯃꯦꯝꯕꯔ ꯑꯣꯏꯗ꯭ꯔꯤꯕꯁꯤꯡꯅ ꯃꯦꯝꯕꯔ ꯑꯣꯏꯕꯤꯅꯕ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯑꯃꯗꯤ ꯑꯀꯨꯞꯄ ꯃꯔꯣꯜꯁꯤꯡ ꯇꯥꯟꯅꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁ ꯂꯝꯖꯤꯡꯕ ꯅꯤꯙꯤ ꯂꯤꯃꯤꯇꯦꯗ ꯅꯤꯌꯔ ꯅꯤꯇ꯭ꯌꯥꯅꯟꯗ ꯃꯟꯗꯤꯔ ꯅꯒꯥꯃꯄꯥꯜ ꯔꯤꯝꯁ ꯔꯣꯗ ꯏꯝꯐꯥꯜ ꯋꯦꯁꯠ मोबाइल 9366857001 ईमेल lamjingbanidhi@gmail.com वेबसाइट www.lamjingbanidhilimited.com नुपा खक्तबु सागै लेपकनी हाइदुना चौथुकजन हिंगलेबसिंगसे ममा अमना पोकपने ममा दो नुपीने हाबसे कॉर्माल निपा पोक्सुनति इपा नुमंगा तौदना अरिमद सेंटिंगना बथबक अदुगी मोहतने लाइद कबु कुतुममा कदगा लुशनगा लो आइबु नंगी अंगांग लौनबा थंबा मिरो सेनबा ngamdragana नुपीनी कैदोदोइनो खोंबांद्रा कैनो हुदोकचो कैनो नंना नचा नुपा अम यावसि नतेदो नंगी नुपी अम थीरगेदना लेपे पीबा अमदि पोक्तबा यादबने तौनरिबा मयामसे खंगेदना येंगो नंग ngasimak yumsi thado sakadabni bochwa ngasine mai ka du solan chalo mase mahi laina longnar kani macha masugi ningba thunga loidoi oiradi pedong pokpiramino hatok Lemba. yadro sagi sarang manungda imana kaya wan nang puduna chelaki imagi bema nang matik saba mi mati oidaba yadabani nang tamo khaktani नुसीदिये phai phai nang ngasi digi ai amona uni di khallu कदाई चतोइबा पाकिस्तान चलगा सोसाई बोमर होइगा सीरगे कैनो आइदी नंग पेलो दुदा nang honarido hanba leitna dum honagadabane kidoroge नंगे हौसकी वाहिदो करीनो खंगदना थमोइदा पाले ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯄꯤꯡꯆꯠ ꯄꯨꯔꯛꯈ꯭ꯔꯕꯤ ꯕꯣꯝꯕꯦꯂꯥ ꯆꯟꯅ ꯃꯦꯔꯤꯀꯣꯝ ꯃꯈꯣꯏꯁꯦ ꯅꯈꯣꯏ ꯏꯃꯨꯡꯗꯒ ꯄꯣꯛꯂꯝꯅꯗꯤ ꯁꯣꯏꯗꯅ ꯍꯥꯠꯄꯤꯔꯝꯒꯅꯤ ब्रेक की मतुंगदा मयाम अमुक हन्ना तराम नोक्सरी संगीत नाटक अकादमी न्यू दिल्ली की मतेंग लोइनना रीजनल सेंटर फॉर कल्चरल हेरिटेज RCCS यारीपोकना सिंदुना था असिगी कुंडगी नैरेटिव आर्ट फेस्टिवल ऑन महाभारत भीष्म पर्व हाई बहिरम सिदा सथरखिबा नुमित तरानदी ओइबा वारी लीबगे फेस्टिवल यारीपोक भामो लेकायदा लेबा RCCS की होलदा ngasi लोइसिनख्रे थौरम अदुगा मरी लेनना तोंगान तोंगान बा निंगसिंग मनासिंग लांथोख्रे थौरम अदुदा यारीपोक म्युनिसिपल काउंसिल वार्ड नंबर 8 की काउंसिलर कोंजेंगबम इतो सिंगना अथोइबा मिथुंगलेन अमदी थंबालनु साहित्य मरुप कम लाइब्रेरी यारीपोक की फाउंडर प्रेसिडेंट रघुबी थियामना थौरम मपु ओइना सरुक याखी थौरम अदुगी सरुक अमा ओइना वारी लीबगी सिनफमदा लैबा मियोइसिंगदा कुमसी सहीदगी हौदुना सही खुदिंगी RCCS यारीपोकना पीगदबा सेल अमसुंग साइटेशन यावबा गुरु नुमलेपा वारी लीबा निंगसिंग मना इंग्लिशिंग अनि तरागमापन अमसुंग गुरु नबचंद्र शर्मा निंगसिंग मना इंग्लिशिंग अनि तरामापन लांथोखे कुमसी सहीगी ओइना यारीपोक विष्णु नहा अवांग लैकाइदगी नोंमाइथेम प्रियो कुमार सिंगदा गुरु नुमलेपा वारी लीबा निंगसिंग मना अदुगा यारीपोक भामो लैकाइ ममांग लैकाइदगी खदांगबम इंगोचा सिंहादा गुरु नवचंद्र शर्मा निंगसिंग मना पीदुना इकाई खुमनब उतखी लोइनना मणिपुर स्टेट कला एकेडमी अवार्डी गुरु लाइखुरम मनी सिंह बुसु अचंब खुदोल तमदुना हराव तयामना ओक्तुना इकाई खुमनबसु उतखी लाकदोरिबा तरातरे सुबा लोकसभा मिखलदा इना मणिपुरी पार्लियामेंटरी कॉन्स्टिट्यूंसी मिरेप ओरिबा मियोय तरामाथोयगी मनुंगदा अहुमदी क्रिमिनल केसिंग पेंडिंग लैरी टॉम टीवी न्यूज ना फंगबा पावगे मतुंग इनदे इनरदा कांग्रेस पार्टी की मिरेप ओरिबा हानेगी IAS ओ नबकेशोर MPP की मिरेप ओरिबा ओ जुगिंद्रो अमदी इंडिपेंडेंट मिरेप ओरिबा वाहेंगबम पवित्रनी ओ नबकेशोर हौजिक हाई कोर्ट ऑफ मणिपुर ना FIR नंबर 244 क्लोज 9 2017 की मखादा केस पेंडिंग लेबका लोइनना एंटिसिपेटरी बेल लौदुना लेरिबा मिसकनी अदुगा MPP की मिरेप ओरिबा ओ जुगिंद्रोना अंडर सेक्शन 326/24 IPC सेक्शन 403 419 468 149 307 की मखादा केस लेरी अदुबु इंडिपेंडेंट मिरेप ओरिबा वाहेंगबम पवित्रना क्रिमिनल केस IPC अंडर सेक्शन 403 419 468 471 102B केस पेंडिंग सिंग लेरी अमरोमदा आउटर द मिरेप ओरिबा सिंगी मनुंगदा कांग्रेस पार्टी की मिरेप के जेम्स ना ख्वाइदगी हेना मरल मथुम लेबा मिरेप ओरी हौजिक महाकी लंथुम ओइना लुपा करोड़ तरुक लाख मरिफु मंगागा लिसिंग कुंट्रा माथोइगा लुपा कुंट्रा माथोइ लेरी अदुगा NEIDP की मिरेप ओरिबा असांग कसरना लुपा करोड़ अमगा लाख कुंट्रा मंगागा लिसिंग निफुनि पानगा साट्रेट का कुन ओइबगा लोइनना NPF की मिरेप ओरिबा लोरहो S ना लुपा करोड़ अमगा लाख तरा मंगागा लिसिंग हुमद्रागा मरिगा
Chatret ka marini haire inner da mirep oriba singi marakta सरकार पारिबा बीजेपी की मेरेप ओरिबा RK रंजन लुपा लाख तरा निपान गा लिसिंग निफु निपान गा सातरुक का हुंफु मापन लैदुना ख्वाइदगी सेल पाइबा मेरेप ओइरी ngasi malengi mafam singda pangthoknabugum lamdam asidasu National Health Mission State TV Cell India Medical Association Amadi District TV Center Imphal East amasung West na sinduna kuntrani pan suba World TV Day gi thoram lamfel da leiba IMA Conference Hall da pangthokre thoram aduda Additional Chief Secretary MIS Khan IAS Health Services gi Director Dr. K Rajo NISM gi State Mission Director S Manikanta Amadi IMA Manipur Branch ki President Dr. Bogen Singh akoizamna mathangsina Chief Guest President Amadi Guest of Honor oike thoram aduda wangang kiba singna TB laina asidagi matau koram nangak thokadage haiba wafam singsu fongdokki kaino haragadi ngasidagi chahi chama khara henbagi mamangda akogi 1882 gi March ki date 24 da German scientist microbiologist akogi Robert Koch saiba nupa asena magi laboratory ki mamangda microscope ama thamaga mayam sida TB haibado hana khangnaramdaba mahingna thon bani haibasi khangnaramdaba si mana magi microscope ki matengna mayamda uhallaga microbacterium tuberculosis haiba mahigasina thon bani hana mi mayam ama utkhiba numit adun ताबद नुंगाइतबा लाइबक थिबा थौदोक अमा ओइना तुरेल दा इरुजबा चखिबा मसिन मनाव अनि इसिंग इरेना सेंथखिबदगी थिबा खंगदना लाइरखिबा दो असिबा हक्सांग ओइना फंख्रे थौदोक असि था असिगी कुंतरेट की नुंगथिल पुंग अहुम मखाइरोम ताबा मतमदा नुंगबा पुलिस स्टेशन की मनुंग चनबा थिंगौ विलेज फाउदना चेलिबा बराक तुरेंदा थोखिबनी लाइबक थिरबा थौदोक अदुदा लाइखिरबा मचिन मनाव अनि अदु थिंगौ विलेज दगी काजुलुंग कामई की मचानिपा सीनियन कामई सही कुनगमापन अमदी महाकी मनावनिपा पौफलोंग कामई सही कुनग तरेटनी मखोय अनि तुरेल अमदा कुमदुना इरुजनबा होनबदा सीनियन कामई इसिंगी इरेना सेंथखिबदगी मनावनिपा पौफलोंग कामईना कन्ननबा होनबदा मखोय अनि पुना इरेना सेंथखिबनी हाइरी नानथोक्तुना चेन खरबा KCP ग्रुप की लुचिंगबा TS नंदोबु फाननबगिदबा मणिपुर पुलिस की माइकेदगी लौखलकपा खोंथांग अमा ओइना ngasisu chingnaba mafam kayada thiba humbagi thabak sathaba leptri ngasisu Imphal East amadi West ki tongan tongan ba mafam kayada thiba humbagi thabak sathaduna chingnaba myoi kun hena phakre English singani ga marida Little Flower School da class 3 khaktamak tamlibi mahiroi lunglila Elizabeth pu ransom gi dama kidnap tawkhraga tamthina hatoklaga hundoklamba thaudokta senaba KCP Nando fraction gi commander TH Nando haukiba Mars kunga taruki nongalamdaida Jenims ki mail auto watagi nanthokuna sen khraba tungda Manipur Police Department na mahaki khungul libagi thabak ngasisu makhatana sathari matam amada mahaki base camp oiramba Imphal East ki mafam sing amadi chingnaba mafam kaya khandoktuna ngasi ayuk Imphal East ki mafam kaya da paksana thiba humbagi thabak sathaki Imphal East ki SP Jogesh Chandra Haubizam gi midyang makhada additional SP Operation Imphal East TH Krishna Tombina lusingba Imphal East Commando amadi Special Unit Commando gi combined team amana Imphal East ki Sagolmang Police Station gi manung chanba Taret Khul Tiger Camp amadi Happy Valley Village da paksana combing operation sathaki ayuki pung manga dagi pung taret fauba chathakiba operation aduda punna yum humudra rom verification sathaki maduda michel loikraban nandoga pau faunaramba yai haina singnaba miyoi ama makhatana wahang pauhang sathanabagi damak Porompat Police Station da sinaki Amaromda District Asigi Deputy SP Operation RK Charles na luchingba Imphal East Commando Porompat PS Women PS amadi Reserve Line gi combined team amana Porompat PS ki manungchanba wangkhai angom laikai da combing operation sathaki ayuki pung mangaga minute kundagi pung taruka minute nimfu aduai fauba chathakiba operation aduda yum saniga kunga taretta leiramba mioi satruka kunrom masa masagi saktak che puthok handuna verification sathaki say sang sudaba double barrel nongmai ama fagat panatana thoidokba mifa mipundi yaukhide Imphal West District ki oina district asigi SP ke Megasandra gi midyeng makhada Deputy SP Operation A Tombana lusingba Imphal West Commando gi team amana Imphal Police Station gi manungchan ba Uripo Khoisnam laikai Laikurem bi amadi Khaidem laikai gi mamang thangba mafam singda paksana yum sangduna thiba humba gi thabak sathaki ayuki pung mangaga minute kuntra dagi pung taret fauba sathaki ba operation aduda yum sahum rom da leiramba mioi samapan rom masa gi saktak che puthok handuna verification sathaki adumakpu thoidokpa mifa mipundi yaukhide
Imphal West District Police Commando Bazar Unit nasu City Police Station gi manung sanba Maharani Brace Wahengbam Laikai amadi Ziri Parking da combing operation sataki ayuki pung nipan dagi pung nipan ga minute kuntra fauba chataki ba operation adu da punna mioi sahunga humudra rom verification sataki maduda masagi saktak che yaudaba mioi taraga mapan makhatana verification sathanana bagi damak City Police Station da sinaki amaromda Imphal East District ki Additional SP Operation T.I. Krishna Tombina lusingba Imphal East Commando amadi taraga mga suba Assam Rifles ki combined team amana ngarang numidang wairam Porompat Police Station gi manungsan ba Tinsit Road Bridge manaktagi ay na thingkraba lalhulup pre-park progi active cadre ama fare hairi Faraba miyoy adudi self-styled private Wangkem Amarjit Singh sahi kunga mga apokpa laikidraba Wangkem Siam Sundar Singmairong maning laikay dagini hairi Mahak lubasigi self-styled Captain Wakhaiba Koba amagi makada Imphal-gi tongan-tongan mamafam kaya dagi sale khonggat na nabagidamak lakpada fabani hairi makataba ain gi oiba thabak thoram sing lokhan na nabagidamak Porompat Police Station da sinakre hairi Masagi aningba apamba wafam social media da fongdok lubadagi damak paliba lengak asina haukiba chahigi November tang 13 ta NSA pansinduna kaisum sangda thamjinkraba journalist Kaiso Chandra Wangkhemsagi langlang langjin ngasi fawba puthokna thamjiliba asigi mayokta ngasi kangleipak kanbalufna Imphal West Manipuri da laiba Manipur High Court mamangda silent sit-in protest fangkre mifam aduda sarugya kiba lup asigi General Secretary kanglei ngakpa luwangna ngasi fawba paliba lengak asina YL sangda matam tharaga warosin puraktana Kaiso Chandra bu kaisum sangda thamjinba si yaningde lengak na mahaki mathakta NSA paliba si lale haiba khangna tumina laisin ba haibasi lup asina sungya yabangam loi athuba matamda mahak pu thadokadabani haiba wafam kaya fongdoki Wangkhem ke sorchan bu NSA panchenduna sangaba matam asi khoigi Manipur government na amadi hana mamangda khoi district magistrate na mara laite mana hairiba wahi wata singki sedisas oidi hairaba matungda khudak tuda amusumu court gi tholaga fazil laga hajik phukta detain tawraga thambi basi yaningdi haibagi khoi silent protest ni aduga live proceeding sida khoigi Manipur High Court la leiriba mai case khoi reserve tawra thamjin kiba case amabu khoi kui kayang kuina reserve tawra thambidino hairiba posi khoi athuba matamda maigi kanosi rai tabiro aduga maigi mara leite haiba potuma hanadi already leirabanina madugi potu lotion biro haibado khoi Manipur High Court ki mamangda khoi kanglepakan molomna hanba protest tawjabani haiba homsi thamjagi Committee to Protect Journalists CPJ amasung Kalen Thoson Trust KTT na sinduna ngasi Manipur Press Club da Digital Security for Journalists covering electronic cyber hiramda interaction cum workshop ama pangthokre workshop aduda CPJ gi Indian correspondent Kunal Majumdar na resource person oibaga loinana journalist singna ahongba purakliba digital wall singda tawgudaba amasung tawroidaba kaya lai loinana journalist singbu ngakthokchana bagi pambai ngasigi lengak asina chapchana laukhatri masina maram oraga lamdam asigi journalist kaya khudongthiba kaya amasu mayoknari haiki One thing is very important, and especially in context of Manipur, because we are often asked why we are intervening in certain cases and why we are not intervening in some other cases. CPJ has a very narrow mandate. When I say narrow, I mean very specific. CSIR NEIST amadi SIL India Limited na sinduna ngasi self-judicious use of pesticide other chemical use of IPM haiba hiramda nongmagi oiba training program amang asi CSIR Lampel Pata pangthokre training program aduda wangang laduna CSIR NEIST gi Dr. Huidrom Bir Kumar na training program asi Bharat Lengaki Mission Organic ki makhada maru oina law hidak amadi til hidak matau karamna scientific oiba maongda sizinagani haibagi matangda lawmi singda mamutana khanghanabagi pandamda pangthokpani haiki mahakna makha taraduna lawmi singna chemical sing niam chumna sizinadabadagi medical madudagi lehoba residue na maram oiraga miyoibagi haksangda hena amangba oheli haiki oina mayam ama leibani masi akoina Manipur da masi kitang knowledge khara watpagi mo akoina leijaba haiba tare ko aduna ngasi gi hariba program si da koigi pambi koi mana masing thari pambi si atopa pambi khar tharaga natrang hariba pambi do koina powder ta na ta khairga matu chaithok matungda koi laina tina si chang wangna control to bo yabagi magi possibility leibase ngasi ga koi training program da koi khana jagani
Coalition Against Anti-Drug Association Kadana Nisa ki mayokta sangsilakpa khongjanggi saruk ama oina ngasi kadagi mayai loisanggi General Secretary Gitsandra Mangangna luchingba tim amana Langol amasung Andro parking gi akoiba mafamsingda drive sathakre maduda Langol area dagi yungo liter humdraga manga amasung Andro parking dagi liter chamage yankhai fagatkre khongjang asi makhata na sangsin khigani miyamna nisa dagi lafna leibiu amadi sangsiliba khongjang asida saugatpiu haina Gitsandra Mangangna miyamda appeal tawrakli Kadagi team singna khoi chathajagi gani aduga leibiriba akhoi sarkar gi maikaidagi su police excise aduga nap na chingba asigum agency mayam na su asigum drive se chathabirakanda akhoi nisa dagi lapthokpa adigumba Manipur ma khoi semgapda mayam su mateng pangbiu aduga leibiriba club organization aduga public mayam na asigum drive se da mateng pangbiu habse tham hauze amuk sanabagi pau phangbi gani Krida Bharti Manipurna Manipur Mukna Association ga khusamnaduna Imphal gi Mapal Kangjebungda satharakiba anirak suba Governors Trophy 2019 State Level Mukna Kangjei Tournament ngasi loisinkre ngasi aroiba numita Imphal East amasung Thobal ani gi sanakiba match ta Imphal East na Thobal bu mapan ahumda maithiba piduna trophy lokre thorom aduda chief guest oikiba Governor Najma Hatulana Bharat ki manung chaliba Manipur gi Mehrol dagi lairaklaba masana ama oiriba Mukna Kangjei polo amadi martial art na malemda saktakoda asoba thogdang lauri masana sing asi ngak senduna thamnana bang asigi mirolna honaba mathok tai haiki Imagi Manipur changdamna pham oiba nacha sang maichon sarangpat mamang laikai na sinduna pangthokba ahanba maichon trophy 2019 7 aside State Level Open Football Tournament ngasidagi sarangpat mamang laikai polo ground da hogdokre apunba team tara nithoina group mari thokna khaidoktuna chathagadori ba tournament asigi ngasi ahauba numita Maison FC A na Nesa Nongpok Sengmai bu goal manga mari da maithiba pikhi Tournament adubu hogdokpaga thoram aduda Laimatreve and Credit Cooperative Society Limited ki CEO Srimati Laitang Them Jibanlata Debina athoiba Mithungland Social Worker Khundrakpum Premna Singh na thoram mapu aduga Social Worker Oinam Jitendra Singh na akhanaba Mithungland oina sarugyakhi hayeng tang kunthra gi nungthil pung anida Group B gi Bolero FC Singjamai ga FFC angthaga ahanba match aduga nungthil pung mari da Group C gi Tolhai FC Tenthaga Yambem FC Yambemga Anisuba match oina sanagani ngasi nungthil phong kiba pause singda kari kari maru eba paw yauribage habdu mayam punamung mieng taminasi Kanglaipak ki maira Constitution protection taunaba isagi furup kannaba mirep oina thorakpani Dr. Nara Inergi mirep maridi criminal case sing pending da lairi Turelgi iraina chenthakibadagi machin manau punna sire CA bill gi mayokta matam chuppada leptuna laigani Konart Sangma Income Tax Department na sel kya fagatle Paugzel State ataiga yengnabada Manipurna TB laina nabagi chang hanthari MH Khan Imphal East Parksana combing chathakre chingnaba mioi ama chechang sudaba double barrel ama fagatkre Agriculture khumang chausinaba honaba mathau tai Pripak Pro gi kadar ama fare Pandam Mikhal Maya Naksilakpasida Congress amasung BJP awak athom tauba hengatlakle Panghaida haijilaga lamdam asigi miyam aranba lambida punaba hotnagano BJP communal oiba party ni haibasi masana masabu takthokjare Congress Naidov ki firal chingkhatkre manifesto phongkre iramdam asi kansi hairabadi party asi hingathanba mathau tai asangka sar Rims layeng wachatpada Dr. Singna thausabiraktre gunomitai loislakpada maru eba paw amukahna Congress ki MP Anida Sakhat Thaurangi damak thadakhiba lupa crore yankhai gi sizina pham puthokpa ngamlabadi Congress ta board PC natrabadi boycott tausi haina Chief Minister N Birena haikre Center da BJP amuk hanna sakti paraklabasu CA bill gi mayokta dumag left kani haina NPP gi National President Konrad Sangmana singnakre Amadi state asigi tungi yaifunaba amadi constitution protect taunanaba isagi furup kannanaba miref ama oina tholakpani haina CPI gi miref oiriba Dr. M Narana phongdokre
ngasi gi oinadi Manipuri paw matang asida loijare Times of Manipur News mi eng tabir bu punamak pu Arunbala na muka hana khurumjari